Akasvani Imphal Ngangom Kiran na pau pajari ahanbada maruiba pau. Security force na tuan wafam singdagi sel khaiba masung kihan khanbada chinaba myoi taramathoi fare. Sandel Deputy Commissioner L. Nandakumar Singh na hairi mahiroi sing na mawa pa masung oza sing pautak loduna larik laishuda mithoi mihenna bohanagadabani amasung awang nongpuk lamdam gi leijariba magun sing malem gi leibak sing gi laingak sing da ningthina khanghnaba mapan thor mantri Dr. S. Joy Shankar na Bharat lairiba miraibak ki envoy sing da taksilli. Security force na tuan mafam singdagi sel khaiba masung kihan khanganbada chenabani haiba lalhonup singi mioi taramathoi fare. Manipur police ki pauna hai Thobal jila ki Hairok police station ki manung chanba salungpham mamang lekai da security force na achat auction check tawbada KCP apunba city maitai gi mioi mari fare. Faro mioi sing adudagi magazine yawba .32 gi pistol ama hand grenade hum mobile handset manga chaka mari panba gari ama amadi chaka ani panba gari ama phagat pangam krai. Makhoi Thobal jila da laiba bank, checkon, school, college, oil pump, dukan, stone crusher amadi contractor yauna miyamdagi namduna sel khaibada chenaba singni hairi. Amaramda Manipur police na Imphal East jila gi Waithau chirudagi aina thingkraba luf Sorepagi mioi ahumsu fare mioi singasi yaripokta laiba school singdagi namduna sel khaibada chenaba singni hairi. Makoidagi mobile handset ahum chakani panba gari amamadi atai polam sing fagat lahari. Lamphel police station gi manung chanba Komberi housing complex tagi KCP nongdran khombagi mioi amasu fagat pangam kre mahak Imphal area da aki akhang thonba madi sel khaibada chenaba mioi ni hari. Technopol jila gi More police station gi manung chanba border pillar number marphumathoi sub pillar ahum gi manak tagi UNLFK gi mioi ahum central security force na fare hairi. Sandel ki Deputy Commissioner L. Nandakumar Singh na hairi mahiroi singna mama pa masung oza singi pautak loduna larik laishuda mithoi mihenna bohanagadabani. Sandel gi Mantri Pantha Model Residential School gi ngarang pangtok ki mapok kumon thoramda saruk yaraduna Deputy Commissioner na hai masak mathum ningthina leiraba school asida mahiroi singna ningthina mahi tambagi khudong chaba kaya piri. Mahang na hai mahi masing tamningai matamda tungi punsida matik chaba mi amamam oiraknabagi yumpham ningthina thonduna kanno hanagadabani. Thomas Alva edition na mai paklo punsi mo oikhibagi wari ningsingladuna Deputy Commissioner na hai honaba kanba masung mithoi mihan khiba mioi singi punsi wari nainaduna aikhoisu mai paklo punsi amamam oine na bohanagadabani. Aikhoi paumin hai kumja lisingani kunmari gi January 15 da matamadu gi Mukhyamantri Nongthomam Birena sanga khiba Model Residential School asida class 6 tagi 10 phawulai hariba school asida punna mahiroi sama 13 na mahi tamlei. Sahi asigi April amada qualifying date oiba Tadabi Vidhan Sabha Kendra gi electoral roll fonglei. Tadabi Vidhan Sabha Kendra gi marak chemical pangtokadariba sigi yanglaga election commission na fongleba electoral roll asida ming hapsening banatraga yetning balairabadi thasi kunmari phawuda wakalakpa yagani. But level officer sing natraga assistant ERO sing unabasu yagani haina electoral registration officer na khanghali. Tabiriba pawasi Akasvani Imphal lagini. Awang nongpuk lamdam gi leijariba magun sing malem gi leibak sing gi laingak sing da ningthina khangnaba mapan thor mantri Dr. S. Joy Shankar na Bharat lairiba miraibak ki invoicing da taksilli. North East Investors Summit lisingani kunmanga gi mangoinana Bharat lairiba tongan ba leibak sing gi rashtra ju chinga ngarang pangthokpa mifam amada wangang laduna Dr. Joy Shankar na hai awang nongpuk lamdam asi Bharat ki thausil kaya gi maro ibi lamdam amani hariba lamdam asi gi mari lainana ek is amasung bimstek na singba thausil kaya chathari laiba asida lairiba miraiba ki rashtra ju chingna awang nongpuk raja singi matik magun amasung phajaba kaya makoi gi laibak singi laingak singda ningthina khanghanduna chakut thorang gi thabak sing hena paket haning bagi apam phongdokki mahana hai awang nopuk lamdam asi tongan balaibak manga gi yumlon nari amasung masina Bharat upamahadesh ka ASEAN laibak singa gi marakta phawna bagi thong su oiri Bharat na laibak singa siga hena phawa mari thamna bagi pandamda trilateral highway amasung Kaladan project na singba thabak kaya paikhat haina su Dr. Joy Shankar na makhatana phongdokki mahakna hai. Some years ago, the Ministry of External Affairs also established the Act East Forum with Japan to meet the specific infrastructure needs of the Northeast. Since then, we have worked with individual states on their priorities. It was noteworthy that our G20 presidency witnessed an event in every single state.
as a result of which their tourism potential has been highlighted. We also believe that in the development of a global workplace, the human resources of our northeastern states will be welcomed by our international partners. Excellencies, friends, this meet is intended to evoke your interest in this crucial region. We would like you to familiarize yourself with its many qualities and to share that with your governments and industry, and at the same time promote international cooperation with them in various domains. केंद्र की रोड ट्रांसपोर्ट एंड हाईवेज मंत्री नितिन गडकरी ने हाई लेबाक असिदा हाईवेसिंग सेमगटपगी थबक नोंगमद किलोमीटर सामगी सांग यहोंदुना लेबाक असिगी मसाक मथुमसिंग सेमगटपगी थबक खुमांग सौकसिनब कन्न होनारी ऑल इंडिया मैनेजमेंट एसोसिएशन की तरासुबा जाति थाकी लुसिंग सिंग मिफमद वा ngangloduna श्री गडकरी ने हाई लाकदरब था 19 की मनुंगदा लेबाक असिदा लंबी सेमगटपगी थबक असि अमेरिका सेमगटलिब सांग असिदगी हेनगटलगनी हाईवे सेमगटपगी सांग असि कुमजाले सिंगनी कुन कुनमाथोइदा नोंगमद किलोमीटर 53 की सांग यौख्रबनी लेबाक असि कोनुंगरिबा न्यू दिल्ली की अकोइबगी लंबी सिंग सेमगटनब खक्तगी ओइना लुपा कोटी लाख अमा काइथोक्तुना थमले मसिगी मथक्ता मेट्रोपॉलिटन एरिया सिंगदा लंबी की सथोक चसिंदा चिनबगी सांग हंथानबा थौसिल थोरंग कया सु पाइखतली वक्फा अमेंडमेंट एक्ट की मतंगदा पाकिस्तान युमफम यावद वाफम कया फोंदोक्तुना लाना लमजिंगनब होनारी हाइना भारत न यामना कन यानिंगदब फोंदोक्रे वक्फ बिल की मतंगदा पाकिस्तान फोंदोरलि वाफम सिंग मरि लेना पाउमिसिन हंग वाहंगमगे पाखुमदा मापान थोर मंत्रालय की मसिन चप मिसक रणधीर जायसवाल न हाई लेबाक मनुंगी ओइब वाफमदा पाकिस्तान खुथिंगेंदुना वांगांग बाइबसी तौफम थोक्तबा मनी पाकिस्तान सिगुम थोंगसिंग चथबगी महत्ता लेबाक अदुद लैरिबा मसिंग यामजदब कांगलुप सिंबु निंगथिना ngakpi senbina होनबदा हेन चुंब खोंथांग ओइगनि हाइनसु श्री जायसवाल न मखातान फोंदोकी ngasi phongo pause sing maro pause sing dum hauzik Khangembam James leire James Thakachari Kiran Aine da marfumatoi suba flag hoisting day gi thoram pangthokre Moirang asi Manipur gidi cultural capital ama oire Governor Wala haiba pauna sana lebak pauche gi ahan ba headline oiri Manipur gi senga kauna craft amadi likon GI tech fanglaba yai haiba pau ama Sangai Express Manipuri edition gi anchor kalam da phongdi People's Chronicle da chahi ani gi matung da Sirui Festival me gi tang kundagi hauragani haina phongli ngarang dagi single use plastic sizinabada athing ba thamkre haiba pau ama pognafam gi ahan ba lamai da phongli All Manipur Working Journalists Union gi lising ani kun manga kuntaret ki election me amada pangthoklagani haiba pau ama Imphal Free Press da headline tokduna phongli Manipur gi saknai raba khunung isai sesakpa gose maitai laikhidre haiba pau ama HL Express da anishuwa headline tokduna phongli Nagaland ki Chief Minister na rooftop solar mission hogdokhibagi pau ama Manipur Mail da maruoiba pau ina phongli Kasar gi lengondabi pat ki saktam kannaba paikhatpa yabasing paikatkani Setrabata haiba pau ama Naharol gi thodang da headline tawduna phongli Imphal da National Fire Week hogdokre firefighter singi thabak yamna maru oi veto haiba pau ama huyenlan pau da maruoiba pau ina phongli Manipur Pollution Control Board na single use plastic thingbagi saruk ama oina Thangal Bazar da drive chathakre haiba pau ama Sangai Express English edition da maru oiba pau oina phongli Chorchanpur gi Sangai University Relief Camp ta leiba IDP singda Assam Rifles na tengbang gi polam sing yenthokre haiba pau ama Morning Bell da maru oiba pau oina phongli Toksem Area Village Authority Council na Toksem PHC amadi Aben PHSC gi Doctor amadi medical staff launanaba mari leinaba authority da takshin kre haba pau ama ganfiu mail da maru oiba pau oina phongli Telangana sarkar na ka hena sabadagi laikhidraba mioi singi imung manung da khetipuron oina lupa lakh mari piragani haiba pau ama Tamenglong Times da headline tawduna phongli 49 Tadubi ST Assembly Constituency gi ERO na claims and objection Thazin bagi aroiba matam lauthokre haiba pau ama Senapati da phongba Hills Hornbill Express da headline tawduna phongli Kiran Thagachari James aroiba da maru pau amuhanna Security Force na tuan wafam singdagi sel khaiba masung kihan khangenbada chenabani haiba lalholup singi mioi taramathoi fare Sandel Deputy Commissioner L Nandakumar Singh na hairi mahiroi singna mama apa masung oza singi pautak lawduna larik laishu da mithoi mihanna bo hanagadabani amasung awang nongpok lamdamgi leijariba magun sing malemgi lebak singi laingak singda ningthina khanghnaba mapan thorum mantri Dr S Joy Shankar na Bharat lairiba miraiba ki invoicing da taksilli pauloi jari